Robin mangangang khwairak pamna asumna hairakli hausik nongmai makhol khara lepise lal loiban natte high political pressure ni kuki da board ki yenglaga masida maitaina ke kaknari luhongbada thabal chongi tumam dai betta ribbon kaknari tungda tholakadabadagi karimata khanade section de kuki gina hana nagagi khul khara lalaga kangpopitu sisipur phaunaramba lambi phauba fauroi dore atopa masagi independent oiba pura tongan lambi ama chingdolda hauzik kanna semi chinglon mapan question khidore maduda maitaina su nagana su thingluba changuba ngamaroi thokliba irang siga mari leinana khulda awareness khara tause haidana meeting sin babu khul amada mi tara dagi hena tholakte loire ne maitaise handaki sidi sahi taret khuntakpa natte liklam mutlagadaba lani khangjin biu sum khanjil lubada eikhoi oigadabadi mandre. Next update ta asigumba mathong sa da bachanabi asi tokpiro lining thosana maida ngaprum machumna irujaduna anam aha chuba adudagi thadoklasi iraisa punama jaifaminarasi Manipur dagi tongan ba administration tan ba phurup khudimak Manipur miyam gi yeknabani mabuk phattaba Manipur gi apunba thugai bani. Next update ta Indian National Congress Manipur gi page dagi asumna hairi miyam dagi namfu hafu da kihan khangan tawraga achouba senyam khonggatpa BJP laingak makhata na laifam thokte ED CBI amasung Income Tax Department siznaraga Narendra Modi na phongna achouba senfam lut tawri lairaba miyambu potsegi maman chawne hengat handuna awaba piriba BJP laingak amuk lakhandanaba mipum khuding na hot aminasi